ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯣꯡ ꯈꯥꯝꯂꯤꯉꯩ ꯃꯐꯝ ꯀꯌꯥꯗ ꯂꯦꯟ ꯌꯥꯎꯅ ꯍꯩꯊꯔꯛꯂꯦ ꯂꯥꯟꯐꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯑꯅꯤ ꯁꯤꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯃꯁꯨꯡ ꯄꯂꯦꯜ ꯃꯣꯜꯅꯣꯡꯒꯤ ꯂꯥꯟꯐꯝꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ 3 ꯌꯥꯎꯅ 12 ꯁꯣꯛꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯁꯤꯔꯦ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯀꯨꯀꯤ 4 ꯁꯣꯛꯂꯦ ꯃꯣꯛ ꯕꯣꯝ ꯑꯃꯁꯨꯡ ꯂꯥꯊꯤ ꯆꯥꯔꯖꯇ ꯃꯤꯑꯣꯏ 40 ꯁꯣꯛꯈ꯭ꯔꯦ ꯇꯥꯛꯗꯥꯜꯒꯤ ꯄꯨꯡ 9 ꯄꯥꯕ꯭ꯂꯤꯛ ꯀꯥꯔꯐ꯭ꯌꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯦꯟꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯀꯨꯜꯂꯣꯝꯗ ꯑꯦꯟ ꯕꯤꯔꯦꯟ ꯑꯦ ꯁꯔꯗꯥ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯤꯇꯝꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯥꯜꯂꯦ ꯀꯣꯇꯨꯒꯤ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯀꯣꯇꯨꯅ ꯄꯨꯒꯗꯕꯅꯤ PAO-CHE ꯀ꯭ꯌꯥꯝꯒꯩ ꯆꯍꯤ 35 ꯁꯨꯔꯕꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯄꯨꯂꯤꯁ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯒꯕꯔꯅꯔ ꯃꯌꯥꯝꯕ ꯃꯩꯇꯩꯗ ꯊꯥꯡꯅ ꯌꯥꯟꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯌꯨꯝꯃꯩ ꯊꯥꯕ ꯀꯨꯀꯤꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝ ꯒ꯭ꯋꯥꯜꯇꯥꯐꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯣꯡ ꯈꯥꯝꯂꯤꯉꯩ ꯃꯐꯝ ꯀꯌꯥꯗ ꯂꯦꯟ ꯌꯥꯎꯅ ꯍꯩꯊꯔꯛꯂꯦ ꯂꯥꯟꯐꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ 2 ꯁꯤꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯤꯌꯥꯝ ꯂꯥꯛꯁꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯑꯃꯁꯨꯡ ꯄꯂꯦꯜ ꯃꯣꯜꯅꯣꯡꯒꯤ ꯂꯥꯟꯐꯝꯗ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜ 3 ꯌꯥꯎꯅ 12 ꯁꯣꯛꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯁꯤꯔꯦ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯀꯨꯀꯤ 4 ꯁꯣꯛꯂꯦ ꯃꯣꯛ ꯕꯣꯝ ꯑꯃꯁꯨꯡ ꯂꯥꯊꯤ ꯆꯥꯔꯖꯇ ꯃꯤꯑꯣꯏ 40 ꯁꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯀꯣꯟꯁꯤꯟꯕ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞ ꯃꯆꯥꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯒ ꯃꯦ 3ꯗꯒꯤ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯔꯒ ꯃꯆꯦꯠ ꯑꯃ ꯐꯛꯂꯒ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯂꯦꯞꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯐꯣꯡꯗꯣꯔꯛꯂꯕꯁꯨ ꯉꯁꯤ ꯄꯂꯦꯟ ꯑꯃꯁꯨꯡ ꯃꯣꯜꯂꯣꯝ ꯌꯥꯎꯅ ꯀꯧꯇ꯭ꯔꯨꯛꯇ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯌꯥꯎꯕ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯣꯡ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯐꯝ ꯀꯌꯥꯗ ꯂꯦꯟ ꯌꯥꯎꯅ ꯅꯣꯡ ꯍꯩꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ ꯄꯂꯦꯟ ꯑꯃꯁꯨꯡ ꯃꯣꯜꯅꯣꯝ ꯈꯨꯜꯗ ꯊꯣꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 6:15 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯟꯁꯤꯜꯂꯒꯁꯨ ꯄꯂꯦꯜ ꯐꯤꯌꯦꯁꯅ ꯀꯣꯜꯂꯤꯕ ꯃꯣꯜꯅꯣꯝ ꯈꯨꯜꯗꯒꯤ ꯑꯍꯥꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯄꯂꯦꯜꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯈꯨꯠ ꯍꯜꯂꯨꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯁꯤꯡꯗꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯇꯝꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨꯡ ꯑꯆꯧꯕꯅꯆꯤꯡꯕ ꯇꯣꯡꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯤꯌꯥꯝ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯇꯔꯥ ꯐꯩꯖꯤꯟꯗꯨꯅ ꯊꯠꯂꯒ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯊꯤꯡꯕꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯈꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯍꯥꯏꯕꯗꯤ ꯀꯦꯝꯄꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯃꯊꯛꯇꯒꯤ ꯑꯇꯝꯅꯅ ꯃꯤꯆꯝꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯊꯔꯛꯄꯗꯒꯤ ꯃꯤꯆꯝ ꯑꯃ ꯁꯤꯔꯒ 3 ꯁꯣꯛꯈꯤ ꯃꯈꯣꯏꯅ ꯐꯨꯕꯗꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ 40 ꯁꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯗꯨꯒ ꯃꯣꯜꯅꯣꯝ ꯈꯨꯜꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯁꯤꯔꯒ ꯆꯍꯤ 12 ꯔꯣꯝꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯐꯥꯎꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯕꯤꯗ ꯒꯥꯔꯤꯅꯆꯤꯡꯕ ꯐꯩꯖꯤꯟꯗꯨꯅ ꯈꯥꯝꯖꯤꯟꯕ ꯌꯥꯎꯅ ꯕꯦꯔꯤꯀꯦꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗꯁꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯔꯣꯝ ꯇꯥꯔꯛꯄꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝꯕꯨ ꯄꯨꯂꯤꯁꯅ ꯄꯂꯦꯜ ꯊꯣꯡꯈꯣꯡꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯑꯌꯨꯛ ꯄꯨꯡ 10:10 ꯇꯥꯔꯛꯄꯗꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯄꯂꯦꯟꯒꯤ ꯂꯩꯃꯉꯥꯏ ꯆꯤꯡꯖꯤꯜꯗ ꯂꯩꯕꯥꯛ ꯍꯥꯞꯂꯒ ꯕꯣꯔꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯪꯀꯔꯅꯆꯤꯡꯕ ꯁꯥꯖꯤꯟꯕꯒ ꯂꯣꯏꯅꯅ ꯕꯦꯔꯤꯀꯦꯗꯁꯤꯡ ꯈꯥꯖꯤꯟꯗꯨꯅ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯡꯈꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯅ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯈꯣꯏꯅ ꯈꯥꯖꯤꯜꯂꯛꯂꯤꯕ ꯕꯦꯔꯤꯀꯦꯗ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯔꯕꯔ ꯕꯨꯂꯦꯠ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅꯆꯤꯡꯕ ꯀꯥꯞꯁꯤꯜꯂꯛꯄꯗꯅ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯕꯁ ꯄꯥꯔꯀꯤꯡ ꯄꯔꯦꯡꯗꯒꯤ ꯌꯦꯡꯈꯣꯝ ꯖꯤꯇꯦꯟ ꯆꯍꯤ 24 ꯑꯄꯣꯛꯄ ꯋꯥꯏ ꯑꯇꯣꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯒꯅ ꯁꯣꯛꯄꯗꯒꯤ ꯔꯤꯝꯁ ꯑꯃꯁꯨꯡ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕꯁꯤꯡꯗꯤ ꯁꯂꯨꯡꯐꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯅꯅꯥꯎ ꯆꯍꯤ 38 ꯑꯄꯣꯛꯄ ꯑꯦꯁ ꯅꯣꯡꯌꯥꯏ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯦꯟ ꯀꯥꯔꯇꯤ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡꯂꯥꯡꯕꯝ ꯁꯥꯝ ꯁꯨꯟꯗꯔ ꯆꯍꯤ 94ꯅꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯕꯝ ꯅꯅꯥꯎꯗꯤ ꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯃꯨꯛꯅꯕꯗ ꯄꯨꯟꯅ ꯅꯨꯄꯥ ꯅꯨꯄꯤ 40 ꯁꯣꯛꯄꯗꯒꯤ ꯀꯛꯆꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯃꯔꯣꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯃꯣꯜꯅꯣꯝ ꯈꯨꯜꯗꯅ ꯍꯥꯏꯗꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯀꯃꯥꯟꯗꯣꯗ ꯄꯥꯔꯁꯣꯅꯦꯜ 3 ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯔꯣꯝ ꯁꯣꯛꯈꯤ ꯁꯣꯛꯂꯕꯁꯤꯡꯗꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯃꯊꯛꯇꯒꯤ ꯊꯣꯡꯉꯥꯝ ꯑꯉꯧꯆꯥ ꯆꯍꯤ 94 ꯑꯄꯣꯛꯄ ꯇꯤ ꯑꯥꯏꯠꯁ ꯊꯝꯕꯧ ꯀꯩꯔꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯃꯨꯔꯥꯏ ꯂꯥꯠꯄꯝ ꯁꯩꯇ꯭ꯌꯝ ꯆꯍꯤ 24
Samurong makha leikaidagi hidam inautombi sahina nifumdoi mapuroiba arts basanta Khangebam Parel sahina kunthani thoi yauki aduga kuki militant singna leptana khut thorakpadagi nungthilgi pung 2 minute kuntharom tarakpa phawda militant singi maikai laikhidraba UKLF ki kadar adugi mamingna paukam kibgen sahina yankhai apokpa laikhidraba tomkho hen kibgen Koite village dagini aduga makhoi gi maikai de soklaba singna molnom khuldagi khamthang sahina kuntha taret apokpa khokho sai tuingam jang khuldagi lunko hau sahina yankhai humdoi apokpa laikhidraba paukam Thalin sang sahina kuntha manga apokpa laikhidraba lunkholet amasung masagi sahi tarani thoi khakta ngairiba nupa masa gaujilia ni hairi Nakalani na khut thongna bagi thogdo aduda Assam Rifles ki officer amasu makhutta nongmi maruna panbadagi laimukhongi military hospital da lainki thogdok thokum da kakching gi MLA M Rameswar laktuni yengsin khibaga loina na Jivan hospital da pukhatun laikan nariba singi phibam sing yengsilaki thogdo sida shoklaba singi batang da kakching gi Jivan hospital gi managing director Dr Y Sokumar na pawmi sing da phongdokhibada Kanglup ki irang manung channa kakching district ki sugnu amasung serauda me kunipan da thokiba irang dagi horaga ngasi phawda asokpa khudimak lem na layeng baga loina na ambulance ahum Sinaduna asok fan sing puthok pusin tauri langa mari lena soklaba sing makha tana su lemna layang khigani hairi atop pawmana kuki militant sing na nomai kapsilakpada phamung de hibli binupi mesa ama pale ngasi yuk pung 13 minute kulom tarakpada lamsang PS na koliba koktuk makha lekai da kuki militant sing na nomai kapsilakpada phamung de hibtun lejabi masaki sehi tara manga romda mak ngai binupi mesa ama yet thangba khongnam da nomai maruna pantuna sokre Soklabi nupim sa adugi maming ningthaujam zina sahina taramanga pokpa en bokul kawi Kuki militant sing aduna Rauthel Bethel yauna koktrukta leiriba National Sports University samna NSU haina khangnariba sigi campus tagi mitei khul tamna nongmai kapsilakibani thogdo sida khulngak liba singi maikai dagi su handuna khut thongnaki NSU campus asi me ohum dagi thorkiba kanglup masel gi lal numit taramanga ni rom surakpa me taranipan adwai dagi kuki militant sing na sangchin duna khudum sanchin duna leirkibani hairi mafam asida makhoina saidang pham logduna mitei khulsing tamna yam toina nongmai kapsin badagi nakal ani gi marakta khut handuna kamnarakpada campus asida university asigi sengbat sagat pa thabak sing da sinana ba thamnakiba JCB amsung Tata tipper yauna gari ke asu nongmai maruna panduna akai toi thokpa yauri hairi Masisu nakal ani gi marakta khut thongna kibada campus manungda thabak suba sinmi sing kharai khangdana question chenaki hairi top pawmana Kotu gi blockade handok trabadi tumina leiroi masida thorakpa apapata ki texak lengak amsung kotu nu pugadabani PIC kiam gai Committee asigi convener singa kham mega sandrana hai ngase ayuk angan bada khangudana kuki militant singna palen amsung kakching gi mafam singda mitei singda ta kham leitana nongmai kapsilakpabu pen da phongdoloduna lusingba mari asigi EPG singmai thamani Prime Minister amsung Home Minister na kaubudagi Chief Minister amadi BJP President ge loina na party sigi MLA Minister sing yauna mihut kangbu ama charter flight to Delhi da sakhiba laikre Prime Minister amsung Home Minister na G20 summit ki damakta September 8 phawda nongmai makhol amata thokan ganu hairakhiba laikre Mitei di nongmai kappa leite adubu kuki militant singnadi August 18 dasu nongmai kaplakpadagi labuk ta chatpa mioi sing shoki ngasi su kuki militant singna nongmai kaptharakibani India lengak na hai bo phamsing kuki singna indre masigi damakta Manipur amsung India lengak na kari thabak lokhalabage hangki CBI gi team bu taram oi adubu tampaktana thijin humjin ba aduga singdana mieng sangdabagi maram karigino kuki singdana free thabagi thawong bu yaning dabu utpani Me ohumdagi chatharakli balana sigi damakta kuki khulai paiba singi mathakta ngasi phawbada lokhatpham thokpa thabak amata lokhatte mitei gi CSL singdai kai khunwa manghalabasu thabak lokhatana leiri haiki loinana committee on tribal unity samna kotu haina khangnaribasna national highway singda blockade chathakrabasu India lengang action amata lokhatre Kotu gi blockade handok taba tarabadi tumina leiroi masida thorokpa aphapata gi texak lengak amsung kotu nu pugadabani khongjang singasi one voice one Manipur gi pandam da punchinarba CSO singi makha da thaudang yajagani haiki top pawmana takdal gi pungni phunipan gi public curfew ngarang nungthil pung manga da tension khre mafam kullom da Enviren Sarda Amit Shah amsung Narendra Modi gi mitam singmai thakre Tawal amsung kakching district apun balu samna takdal haina khangnaribasna tongan ba demand sing takchiladuna Manipur pumbada ngase ayuktagi haukiba pung nipunipan gi public curfew gi athingba du palenda ngasi thokiba nakalani gi marakta khuthongna duna misimina yaukibana maram oiraga ngasi nungthin pung manga dagi tension duna handokle haina takdal gi convener W Jotin Kumar lathokrabasu haribu pungpham asi phawbugi manungda public curfew asibu sawul aduna takdal na appeal tawkhibagi matungina tongan mafam kullomda Chief Minister N Biren BJP Manipur Pradesh gi President Sarda Home Minister Amit Shah amadi Prime Minister Narendra Modi gi EPG sing mai thadno pen da kholau sing lauki
public curfew gi khongjang handokle haiba wafam asi ngasi thawalda pangthokiba paogi mifam amada takdalgi convener na lauthokladuna makhatana hai pungni phunipan gi public curfew lauthokhiba gi khongjang adu thasi gi tarukta takdal na pangthokiba public convention amada saruk yakhiba CSO kaya gi mihut singi pautak amasung suggestion gi makhada lokhiba waremni loina nangarang iboyai ma sumang nila sanglenda manipur gi CSO kunthra mangana saruk yaduna thawai mirel gi women wing na pangthokiba public convention adu gi warem na su sagotkani haina lauthokhiba khongjang ni adu lup kharana takdal gi mayokta wafam kya phongdok narakhiba sing adu matungda tohanbigenu haiki takdal gi phirepti aikhoi punsin bani hairaduna sangchiliba lan asida aikhoi mai paktaba yade takdal na miyam gi mateng ga loina na lan mai pakna bagi damakta leptana sangsin gani haina ngasigi public curfew gi khongjangda leibak miyam na sauna sogat pirpkobu apen ba phongdoki adumoina ma khongjang asi handok tringai gi mangoina na tongan tongan mafam singda khongjang sogol aduna chief minister N Biren BJP Manipur Pradesh ki president S Harda Prime Minister Narendra Modi amadi Home Minister Amit Shah gi mitam sing mai thaduna miyamna pendaba kholau sing lauki atop paumana kuki inpi Manipur na akan bamong de yaning da phongdorli ngasi palel amasung molnom gi mafam kharada kuki milten singa mitei khulngak ni bo khunja sing amasung state force ka gi marakta khut thongni khiba thawok sing adu kuki inpi Manipur samna kim haina khangnari ba sigi maike de gi akan bamong de yaning da phongdorli Lupasigi Secretary Information and Publicity Janghaulun Haukip na thorak pase rolamada ngasigi thawdo odu mitei singna kuki khulasida Manipur Police Commando amasung Arambai Tengol na ngaklo pidun sa tharkiba attack ni hairak pagaloina na attack is the kuki volunteer amagi punsi mangki amasung kurau pokpi yauna palel kaithel da leiba yung kharasu mai thaki hai ngasigi attack asimak double standard ki laingak satharliba en Biren gi kuki singi mayokta mitei singna satharak pa attack ki mayak senglaba saktam ni haina sumaral sirakli loina na lengak sina kuki singi mayokta akan bathabak sing sathanabagi damakta state machinery sing busu sizinare haibagi sar su tauki asigumba thakdo asida tumina leisin ba sumde hairaduna makhata na su tholkiba yai hairi loina na ngasigi attack si pangdabagi thawong ni hairaduna athu matamda kuki singi political solution ama purakpagi tangai phadaba leire haibadu takle haiki amaromda thabakti gi potharba colonel nectar sanjen bambu Tengnopal district ki senior SP OINA appointment pi khiba dusu constitution na ayaba pibra haibagi wafam thorakpadana tana state laingak na sathari bathawong asi kuki singi mayokta ethnic cleansing gi kumang chawsil hanabani haina su serol asina maral sirakli top pawmana president prime minister home minister yauna center gi lusing basinga khusamna duna manipur gi phibam lakshina ba honari governor Laibak sigi president prime minister home minister amasung atopa central leader singa khusam nabaga loinana mahaki maike digi angamba thakta hujik leiriba manipur gi phibam sigi waroi sin purak na yamna kan honari haina governor Anusuya Uiken phongdokre wafam singa si mahakna mitei langol leima khulem leikai relief camp da satuna wafam da lanjena duna leirakhi mamioi singa haktheng na unaduna wari watai sanabaga loinana relief material sing khusinabagi thoram da phongdoki bani relief camp asida Surachanpur Tangjeng Napart amasung serong singbadagi imung yangkhai gi mioi sing leirakli bani governor na khusina ki polam singi manungda blanket kangkhal kitchen set na singba yauki polam singa sigi mathakta governor na relief camp asida lupa lising kun gi senpham su piramki mathangda governor na thangmi bangi thau ground da hangliba relief camp da satuna yengsinki mafam sida leirakhi balanjen naraba singi maike digi phongdorok pa khudong cha da sing pungning chang taki mioi singa sida mahangna pangbe aba mateng sing pangani haibagi thajaba piramki baga loinana mari leinaba district administration da su camp sida leiriba miyam gi mathau taba polam sing phangana ba poktak piki camp sida su relief material sing khusin naramki atop pawmana mayamba mitei da thang yanba nongmena kaptuna hatba yumai thaba kuki singa makhata na leiminaba ngamlaroi haktengnaba pawdam gwaltabi dagi khunja sing kuki singbu ngakpi sendi khiba mayamba mo oibagi achobo thodang lokhiba mitei singda onsinduna thangna yanba nongmena kaptuna hatpa yummai thadokpiduna tankhairakpa madi mitei nupi singi kai khunbada temsing narakpana maram oiraga mitei singna makha tana kuki singa leiminaba pamdre haibasi lengakna khangna thabak tobiu loina na manipur gi apun basaktam su kai bi yaroi haina lanjen naraktuna hujik nongada da hangliba relief camp da leiriba gwal tabi mamang lekai dagi goti mium dhiren sharma sahini yankhai taru hariba mioi sina phongdorli relief camp sida khoi imung manung punna mioi mapal leiri sahis gi me ahum da Surachanpur da khundaba mitei singda kuki singa landarakpa aduna maram oiraga gwaltabi da su kuki singna masing yamna tabana makhoi na mitei singda soidana landaraklagani haina kiwa leibadagi magi leijaba gari singda amadi gari leijadaba singna auto nekpa khonga lakpa tawduna yumdagi potchei ama phawba puthokpa nangdana lanjem naraktuna mari matagi yumda amadi tongan ba relief camp singda leiraki gwaltabi gi mitei singna kuki singna soidana landarakani haina singnaba amadi akiba phawkhiba adumak thabok oina tawrki gwaltabi hariba khulasida punna mioi chahum lom khak lei adugo gwaltabi gi akoibadana kuki khul taruk lom lei
khulsing asida leiriba kuki singdi masing yamna lei matam amada kuki amadi naga ka soknakiba laan-da chelakhiba kuki singna khulsing asida leibana kuki khul taruk asida kuki masing yamna lei ngasi lanjen naraktuna relief camp singda leiriba miyoi singi thamoi da phawriba si lengakna ubidre maroina nupi angang singda phawriba nungaitaba nungnangba amadi tungda kari oirakadage haibana singbagi awaba khangliba si lengakna ubiraga athu matamda magi khulsingda hanjin hannaba hona haningi hairi mahangna makhatana lanjen narikhiba numit aduda nupi angang singda amadi ahal singda phawkhiba saina adu punsi chupagi oina kawba ngamgadaba mandre मे अहुमदगी लांजेनबा होरदुना नुपी अंगांग सिंगबु मफम चाबा मरी मतागी अमदी रिलीफ कैम्प सिंगदा थमलमनगा नुपा सिंगदी अनुमक नुमित खरनी ग्वालताबीदा मसा मसागी युमददी लैबा किनबनिना कम्युनिटी हॉल द नुपा सिंग पुन्ना लैदुना खुलंगाकपगी थबक तौदुना लाखी मदुदा लमलाई एससी गी एमएलए ना चाना थकनबा पोलम सिंग चाउना मतेंग पिबिखी अमदी ngasisu lepa leitana mateng pangbiri मे अहुमगी इरांग थोक्त्रिङै ममांगदगी हौना कुकी खुल सिंग अदुदा खुलाई पाइबा कुकी सिंग अदुमक लैबा उखी अदुबु इरांग लैत्रिबा मरमना करिसु खलुदे अदुमकपु इरांग हौरकपदगी करिगुम्बा सोइदना तौरगनी हाइना मिपाइबा हौरकी मदुगी मतुंगदा मे कुनिपानदा कुकी खुलाई पाइबा सिंग अदुना ग्वालताबीदा लैरिबा युम सिंग मई थाबा हौरकी मदुदा ग्वालताबी खुल ngakलamba नुपा सिंगसु खुल थादोकलमगा अमु हन लांजेनरकी मदुदगी हौजिक फावबा इसागी खुलदा चंगबा ngamdana लैरी ग्वालताबी खुलदा लेहोरिबा इसा इसागी युम सिंग अदु करी करम्बा फिबमदा लैरिबा हाइबा फावबा खंगदना लैरी lamnai esida leiriba club singna punsilaga MLA gi miyeng makhada nongada da hangliba relief camp asida leirakpadagi awada pa karisu leitana amadi mari matagi yumda leirambada thengnakiba awaba sing adudi hojik leitana nungaina dum leiri aduba thubada isagi poknaphan lamdam wariba khulda hanjinduna leiningbagi wakhaldi angakpa phangna phawri yama nungaitaba amana isagi khul sing aduda karamba matamda hanba ngamgadawano khanbada awaba amadi adumak oiduna leiri sembiba taibung mapuda athu matamda isagi khulda hanjinba ngamhanbiu haina numit khudingi khurumjari लेंगाकसिना सुकुइरकलबा थामरी हेलकलबा इरांग असि ngasi फावदा लोइसनबा ngamdana leiriba si karigino haina mipum khudingmakki thamoida hangningba phawi कुकी की लेरिबा एमएलए तारादी कुकी सिंगना ngang वा ताबीदुना मखोइ पुन्ना थबक तौमिनदुना सब साब फिरेप अमदा लेमिनारी अदुबा इखोइगी लेमहोरिबा एमएलए सिंगदी ngasisu सब मानना लेमिनादुना सेंटर द मणिपुर गी दमक मसी तौदबा यादे हाइबन सिंगबा वाफम सिंग फोंगदोकपा ngamdaba si ubada thamoi sokna nuaite soknariba lan asi kanana horakpano haibasi punumagna hena khangnaraba wafamni masi punumak asi khangna kuki singi mathakta akanba action lokhatpa ngamdaba sina maram oiraga makhoigi manungda kari karamba aronba agenda leibano haibasi misam yamna khangningba wafam ma oiri पुनमक खंगना लमदमसदा लेरिबा CSO सिंग इमा इम्बेन गी लुप सिंग अमदी लेंगाकना पुनसिलगा करिसु तौबा ngamdaba si ubada thamoida yamna warauba amadi phawi नुपा थोंगना थबक तौबा ngamdaba si मखोइगी थौना लिंगजेन अदु करी करम्बा पोटसकना पुनसिलगा थमखरबनो हाइबा वाहंग लेंगाकता हंगनिंगबा फावी यामना वाना रिलीफ कैम्पदा सुम लेइदुना सिखिगदबगी सरुकपुदी हौजिक लेबाकसदा लेरिबा मिचम मियामना खुल ngakpada natana लेबाक सु ngakliba sida यावबना हेना फै खल्ले मरमदुना मिचम मियामदा लेंगाकना थमोइ सेंगना लेबाक ngakpa ngamdre हाइबिरो मिचम मियामना खुल ngakna लेबाक सु ngakchaba ngamnabagi power adu मिचम मियामदा पिबिरो नोकना इमा लेबाकि दमकता सिबदु ओइना पामले मितै सिंगा लमदमसिदा खुंदारिबा फुरुप सिंगी मथक्ता कैदोंगैदा लान हौखिदे मतम पुनमक्ता इसिन नाव अमा ओइना याम नुंसिनना लोइनारगा लाकपनी वाफमसी पुवारी थोखिबा थौदोक वाथोक सिंग अदुना अदुमक मयेक सेंगा ताकलिबनी कुकी सिंगना खंगदबदी मखोइबु मितै सिंगना ngakpi senbikibani adubu मखोइबु ngakpi senbikiba मितैदा ओइना ओनसिलगा तौबिमल खंगदना लंदा सिलकपगी थौंग असिनदी मितै सिंगना मखोइबु लुना चाना नुंसिना ngakpi senbikiba दुगी वाहनथोक करिसु लहेंद्रे हंदा कुकी सिंगा तौरलिबा थौंग असिना मरम ओइरगा मितै सिंगा कुकी सिंगा कैदुंगदा पुन्ना लेमिनबा हाइबदु ओइथोकपा यारारोय हाइरी अरोइबदा पाउबिलाई न्यूज रीडर की वीडियो येंगबिरि पुपुनमपु खुरुमजरी।